Manipur Yaona Awang Nongpok state Shing AMADI Kerala Dagi Scarab Beetle gi Anouba species taruk Phangba Ngamle hari. Adda 24/7 gi report amana hai nauna Phangba Ngamlaba Scarab Beetle Shing adudi Manipur gi Churachandpur district tagi Neoserica Churachandpurensis Mizoram gi Champhai district tagi Maladera Champhayensis Arunachal Pradesh ki Lumla dagi Maladera Lumlayensis Kerala dagi Phangba amadi state asigi khwaidagi maru oiba kumhai ama oiriba onam dagi maming lauraga thonba Maladera onam Arunachal Pradesh ki Subansiri dagi Phangba Serika Subansiriensis amadi Swamder gi machi manbagi damak madudagi maming lauraga thonba Maladera Barasinghani Scarab Beetle Shing asi Zoological Survey of India ge National Zoological Collection ge study amasung Germany ge Museum e Koenig ta best tauraga puthokibani Anouba species Shing asi Dr. Divanshu Gupta, Dr. Devika Bunia, Dr. Dirk Arens amadi Dr. Kailas Chandrana puthokpani hainasu report asina makhatari.